ꯃꯌꯥꯝꯁꯤ ꯆꯥꯛꯈꯨꯝ ꯀꯌꯥ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯅꯤꯔꯛꯇ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯤ ꯃꯌꯥꯝ ꯑꯗꯨ ꯉꯝꯕ ꯉꯝꯃꯤ ꯉꯝꯗ꯭ꯔꯥ ꯉꯝꯗꯦ ꯑꯃꯈꯛꯇꯪ ꯁꯧꯁꯨ ꯉꯥꯏ ꯃꯌꯥꯝ ꯑꯗꯨ ꯄꯣꯛꯈꯣꯡ ꯆꯦꯠ ꯅꯥꯔꯪꯉꯦ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯆꯤꯒ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯆꯥꯛꯁꯦ ꯉꯁꯤꯁꯨ ꯍꯧꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯣꯐꯦꯠ ꯅꯣꯐꯦꯠ ꯇꯧꯔꯒ ꯆꯥꯊꯕ ꯍꯧꯖꯔꯛꯀꯦ ꯑꯩ ꯏꯆꯥ ꯑꯅꯤ ꯑꯃꯁꯤ ꯂꯩꯖꯔꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯖꯔꯛꯄ ꯁꯂꯥꯛ ꯂꯩꯖꯔꯦ ꯁꯤꯗꯅ ꯎꯌꯦꯟ ꯈꯣꯟꯊꯣꯛꯄꯤ ꯂꯩꯖꯔꯦ ꯁꯤꯗꯅ ꯆꯥꯛ ꯂꯩꯖꯔꯦ ꯍꯦꯜꯂꯣ ꯒꯥꯏꯁ ꯏꯆꯤꯟꯅꯥꯎ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯣꯕꯤꯟ ꯑꯦꯝ ꯁꯄꯣꯔꯠꯅ ꯏꯆꯤꯟꯅꯥꯎ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯄꯨꯡꯅ ꯈꯣꯏꯔꯝꯖꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯟꯅ ꯒꯣꯕꯤꯟ ꯑꯦꯝ ꯁꯄꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯣ ꯃꯌꯥꯝ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯨꯁꯦ ꯀꯛꯆꯤꯡ ꯕꯖꯥꯔꯔꯣꯝꯗ ꯆꯠꯂꯒ ꯃꯌꯥꯝ ꯑꯗꯣ ꯏꯟꯖꯥꯡ ꯚꯤꯖꯤꯇꯦꯕꯜ ꯈꯔ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯦꯝ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯅꯝꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯅꯕꯒꯤ ꯂꯥꯏꯠꯇꯣ ꯈꯔ ꯐꯖꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏꯖꯗꯕꯅꯤ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯑꯇꯥꯡꯕ ꯂꯩꯖꯔꯣꯏꯒꯦ ꯑꯍꯣꯡꯕ ꯑꯃꯅ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯁ ꯇꯥꯇꯣꯟ ꯍꯣꯏ ꯑꯗꯒꯤ ꯀꯔꯅꯤꯖꯤꯠ ꯁꯒꯣꯜꯁꯦꯝ ꯍꯣꯏꯅ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯣꯞꯄꯣ ꯗꯨꯀꯥꯟ ꯀꯛꯆꯤꯡ ꯊꯣꯡꯈꯣꯡ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯗꯨꯀꯥꯟꯗꯣ ꯃꯌꯥꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯃꯟꯗꯨ ꯑꯃꯨꯛ ꯑꯩ ꯆꯠꯂꯒ ꯌꯦꯡꯖꯔꯣꯒꯦ ꯏꯁꯥ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯃꯟꯗꯣ ꯈꯪꯖꯔꯣꯒꯦ ꯑꯗꯨꯒ ꯂꯩꯕ ꯈꯣꯠꯄꯗꯣ ꯃꯌꯥꯝ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯚꯤꯖꯤꯇꯦꯕꯜ ꯈꯔꯁꯨ ꯂꯩꯖꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯄ ꯍꯧꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯕꯖꯥꯔ ꯌꯧꯁꯜꯂꯦ ꯂꯩꯐꯝ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯊꯣꯡꯒꯣꯡꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯪꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯂꯩꯔꯣꯒꯦ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯨꯀꯥꯟꯗꯣ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯦ ꯁꯤ ꯊꯣꯡꯒꯣꯡ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯃꯐꯝꯗꯣ ꯌꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯇꯥꯇꯣꯟ ꯍꯣꯏ ꯑꯗꯒꯤ ꯀꯔꯅꯤꯖꯤꯠ ꯁꯒꯣꯜꯁꯦꯝ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝ ꯍꯣꯡꯉꯦꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯂꯦꯝ ꯅꯨꯡ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯌꯧꯖꯔꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯂꯦꯝ ꯑꯝꯇꯪ ꯂꯩꯖꯒꯦ ꯇꯧꯕꯅꯤ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯦ ꯌꯥꯝꯅ ꯑꯗꯨ ꯄꯥꯏꯖꯗꯕ ꯌꯥꯝ ꯈꯛꯇꯪ ꯃꯃꯟꯁꯨ ꯇꯥꯕ ꯍꯣꯡꯕ ꯃꯐꯝꯁꯤ ꯑꯣꯏꯅ ꯂꯥꯛꯆꯔꯒ ꯑꯩ ꯂꯦꯝꯁꯦ ꯑꯃ ꯂꯩꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯂꯦꯝꯁꯦ ꯃꯈꯜ ꯂꯩꯔꯤꯁꯦ ꯑꯩꯅ ꯁꯨꯝꯕꯗꯨꯅꯤꯅ ꯑꯩ ꯄꯥꯝꯃꯤ ꯁꯤ ꯂꯦꯝ ꯁꯤ ꯁꯣꯂꯔꯒꯤꯗꯨꯅꯣ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯕ ꯀꯩꯅꯣ ꯄꯥꯝ ꯁꯥꯅ ꯂꯦꯝꯁꯨ ꯑꯣꯏꯕ ꯌꯥꯕꯤ ꯑꯃ ꯁꯨꯝꯕ ꯁꯤꯛꯁꯃꯤꯇꯔ ꯑꯃ ꯌꯥꯎꯕꯗ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯣꯂꯔꯒꯤ ꯆꯥꯔꯖ ꯇꯧꯕꯤꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯆꯥꯔꯖ ꯇꯧꯕꯤꯅꯦꯕꯀꯣ ꯑꯣ ꯑꯁꯤꯅ ꯁꯣꯂꯔꯒꯤꯅꯦꯕꯀꯣ ꯑꯁꯤꯅ ꯋꯥꯜ ꯂꯦꯝ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥꯟꯕ ꯆꯥꯡ ꯁꯤꯜꯂꯣꯏꯗ ꯃꯩ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯎꯔꯝꯃꯣꯏ ꯆꯥꯔꯖ ꯇꯧꯔ ꯊꯝꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗꯁꯨ ꯉꯥꯜꯂꯤ ꯅꯠꯇ꯭ꯔꯥ ꯂꯦꯝ ꯑꯣꯏꯕ ꯌꯥꯔꯦ ꯁꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯤꯡ ꯂꯦꯝꯅꯦꯕꯀꯣ ꯂꯥꯏꯠ ꯁꯤ ꯃꯆꯨꯁꯦ ꯀꯩꯅꯣ ꯑꯣꯏꯗꯧꯕꯀꯣ ꯌꯦꯜꯂꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯣꯂꯔꯗ ꯆꯥꯔꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯄꯋꯥꯔ ꯕꯇꯟ ꯑꯃ ꯂꯩꯕꯁꯦ ꯑꯣꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤꯀꯣ ꯅꯨꯃꯤꯗꯥꯡꯒꯨꯝꯕꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯅꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯟꯕꯩꯅꯦꯕ ꯁꯨꯃꯥꯏꯅ ꯉꯥꯜ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ 200ꯅꯤ ꯑꯗꯨꯒ ꯁꯤꯒꯤꯅ 350 ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯅ ꯍꯥꯏꯐꯦꯠ ꯑꯃꯝꯕꯗ ꯌꯦꯡꯒꯦꯀꯣ ꯉꯥꯜꯂꯦ ꯑꯗꯨꯝ ꯄꯦꯖꯇ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦꯕꯀꯣ
PS ที่เกนเลยสิ ก็เทียเสียค่อยสมัยนั่นเลยเป็นซิ่งอิเล็กทรอนิกส์ไอเทมให้นั่นเลย อ๋อก็ซิ่งอิเล็กทรอนิกส์ไอเทมนะแม่ก็ซิ่งอิเล็กทรอนิกส์ไอเทมนั่นเลยจีสิเด PS นั่นยิงပြီးတော့แม่ฟังပြီးก็ดี220เท่าไหร่ดีเนี่ยซันนี่ก็คนคนนี้บุกว่าแล้วชาร์จมาดีพี่ขนาดสิมากี่ชาร์จมาอยู่ยาวตัวมันยาวสิชาร์จมาดียาวโอ้มากี่ชาร์จมาดีสุดมันเป็นเช็คตัวပြီးတော့เช็คตัวรู้ดิไม่ที่หลักเองเลยหลักตัวใหญ่ๆนักคนนี้นะว่าไงยามันนี่ตัวที่ยาดำเดือดหายแล้วกันก็ดำหลักปีรอสตัวดำไม่ยามได้เดียวก็คนที่ดำมันตัวทำได้เนี่ยว่าเราได้แก่มาถึงอายาบามาดูสักทีฟิกซ์ไพรซ์เดี๋ยวเราพักคุณตัวตาเดี๋ยวก็ที่เดียวตัวมุขเซนมากี่เดือนเนี่ยรีเทลเซลล์มันนั่นเองฟิกซ์ไพรซ์ชิมทั้งเลยอยู่กับแกชิมเดียวเวลาพี่ว่าตัวเดียวคุยสิอ่ะพวกนี้ไพรซ์สันนิษฐานตัวนี้โฮลเซลเลยตัวนี้แมวเลยมาสันนิษฐานฝั่งไว้สิอ่ะตัวพอสายตัวเดี๋ยวตัวผมคงโดนดีเห็นต่างกันไม่ใหญ่อ่ะตัวแมวงั้นสิก็ดีสิเดี๋ยวเลยว่าเราเสร็จแล้วชิมทั้งเลยก็สักแล้วแกอ่ะตัวบีเทปนั่นยุ่งบ่มาผมน้ำมูบีเทปนั่นเลยมีนรสเซ่อ่ะตัวนี้มาทั้งทั้งยังมีนรสเซ่ตัวนี้ตัวนี้นี่ดีมาทั้งสายเลยสิเดี๋ยวแกน้องแมวพวกนั้นมาคุยจีบีเทปนั่นมึงเลยไปสั่งมีนรสจีเลยสั่งมีนรสเซ่รอตัวนี้น้องแมวพวกนั้นยังก็มีต่างกันหรอใครไม่ชิมไม่ใช่พี่ใครเลยหรอที่ต่างหากต้องพี่एक स्टे भी है गड्डी सलाह से गजर ले चलेंगे हाफी लोगा गजर जिन्हें के जी तो क्या नहीं की जगह है हुमुद्रा ओ गजर यम तांग का ब्रो कौन भी लोग कनो से मुझे कौन तो मुझे भी सलाह से मुझेทับบี้ก็ฮะทับบี้ดีเกดีจ้ะนี่ต่างหากพี่นี่ต่างหากอันนี้ใช่ไหมเนี่ยเอามาเลยต่างหากมาซาดานี่ครับผมชิกะทับบี้คุยสังมาอะไรเนี่ยक्या था इमारत है Samkun ima api hai api rồi ai thì nhang là ví dụ như wow này hồi Samkun Jingum thì mà Jingum mình xoay phải đến thằng là được soibum kakching soibum ha ho ma phadala yo le sida koi thabbi lei re soibum lei re saugi lei re ni chingum mo ke ha uyen khun do pi kya pi no ông cáo họ rồi gì ở kỳ mà khai review cái gì đó cái này cái này cái gì mà khai mà sao mà hồi bro ballet thằng em nó sao hả không thuộc pi à vậy mà cái mình không thuộc pi được thầy mình uyên không thuộc pi hồi ballet thằng nó là nó phải mà cái thơ sinh đi thơ sao thơ được nhà mà họ uyên cái ballet thằng nó làm họ sao đây họ với gì tao không sao kì alu khác khai alu chứ học sinh nào rồi mày alu khác là hoàng mà phô lên họ là sát thơ rồi mà nó không biết là hay lấy cái gì mà nó không biết đi em muốn tiếp với đây đây dùng được gì mà nó không biết hơi xíu rồi mà nó không biết sao mà tại mà rồi ôi mà xem mấy em xin lâu rồi mà ôi sao vậy mà xin mà nó không biết rồi mà nó không biết xuôi này mà phun được cái này chứ mà ta làm mà phun nó biết rồi không thuộc cái cái hồi đấy cái đó càng hậu
salad to sa si am ho bro si je je ma sa no bi bo te ma ai ma ai te ma de mo YouTube ta ko mo ka mo u do sum yam sa ba te ho ngon ba de chingum mo na te ko chingum phang de oi uyen không tục bia được chừng cũng không tục bia được gì usian uyen không tục bia rồi vậy mẹ em mà đi 인장 나 비디오 레벨로 셀레 mẹ mà đi hồi đấy mo sa bi thap ki si ki program yo mo hồi sa bi thap ki de mo hon tere mẹ mà đi mẹ phun mà ngasi yu đi mẹ khoi thong thap khoi program do mẹ da u hon jadre adu thơ mẹ phun na oro bi khan jai ado ꯆꯥꯛꯁꯦ ꯉꯁꯤꯁꯨ ꯍꯧꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯣꯐꯦꯠ ꯇꯧꯔꯒ ꯆꯥꯊꯕ ꯍꯧꯖꯔꯒꯦ ꯑꯩ ꯏꯆꯥ ꯑꯅꯤ ꯑꯃꯁꯤ ꯂꯩꯖꯔꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯖꯔꯛꯄ ꯎꯌꯦꯟ ꯈꯣꯝꯊꯣꯛꯄꯤꯗꯣ ꯑꯗꯨꯁꯨ ꯂꯩꯖꯔꯦ ꯑꯗꯒꯤ ꯁꯤꯗ ꯁꯂꯥꯛ ꯂꯩꯖꯔꯦ ꯃꯌꯥꯝ ꯁꯤꯗ ꯏꯁꯤꯡ ꯂꯩꯖꯔꯦ ꯉꯁꯤꯗꯤ ꯃꯤꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯥ ꯆꯥꯗꯕꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯕ ꯍꯧꯗꯃꯤꯟꯅꯔꯁꯦ ꯍꯧꯒꯥꯏꯔꯁꯦ ꯑꯗꯨꯗꯤ ꯁꯤꯗꯅ ꯁꯂꯥꯛ ꯂꯩꯖꯔꯦ ꯁꯤꯗꯅ 우연 콘토피 레저리 시는 싹 레저리 아들이 허르세 싹사바 제가 이산 파기 상공 시니 또 폴레저리 제가 거기 이산 피 에헨 사나 레레 아레시나 이산 파 레시엠 레레 아들이 허르세 렛츠 고 스타트 자 호가야지 홍염 홍이면 ngasi khonto puje ni sum le khom tam da hai tare sum yam labi thengna ba ki kai kra mi jing du hai yam hong nang le kholi ji na ka yam thagal le hai tare du ma ju jum bi ma ji yam hong na ma sa i ru te pi bi re adu yam no ai jare la ba family um ni pang na ba cha wa ji ma ho 살아있는 양피 好嘞 反正好了没买什么要的这个啥时间搬着外带没 ꯑꯗꯨ ꯑꯇꯩ ꯃꯊꯦꯜ ꯍꯥꯞꯄ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯇꯩ ꯃꯊꯦꯜ ꯍꯥꯞꯄ ꯃꯇꯝꯗ ꯈꯣꯝꯊꯣꯛꯄꯤꯒꯤ ꯑꯩꯈꯣꯏ ꯎꯌꯦꯟ ꯈꯣꯝꯊꯣꯛꯄꯤꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯂꯩꯅ ꯉꯁꯤ ꯆꯥꯖꯔꯒꯦꯅ ꯑꯁꯤ ꯃꯊꯦꯜ ꯑꯇꯩꯗꯨ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯥꯝꯖꯕ ꯃꯊꯦꯜ ꯍꯥꯎꯔꯗꯤ ꯃꯌꯥꯝ cho vào võ thằng nó thật mà bao giờ mới xong
mà salad thì mình đi tổ khai sai mà nó Puluh sing saya. Mà tâm là sắm nó cao mà em tâm nó sao mà nó mùi nữa yang sih kita ngasih salak kita ngasih cakap sih kita ngasih memang aduh dosa lagi ada dosa lagi sih oh satu Mahia da minna si usum lagi gaga ma ya ma kan ta mahia lagi sing ma kan ta ge ngasi mahi lagi sing na nyang mahi da sinjara ge thật là hỏi mà mình nó sai vừa rồi quăng ao đó một hai phút tại comment section đó một ma'am sih cakung kayak lu senyum ma'am ani terus saya kok ngambil ma'am aduh ngam dia ấm tới sao ngày mèo ở buộc không ở xe là gì nó mà nó gì sao rồi con đó wow con nữa hết rồi ba rồi thà bác sĩ hồi mà huy đâu là sao bên đó hơi ngược xong gì đó phun lên lại gì xin mà đang cái thật ra là xin đi khuyết giải biết thằng mình luôn sẽ lấy last and final ma'am sẽ như bố không có phần nào rồi ma'am masih gini di macam saya lu sendiri, cina ma'am pun mana
ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯖꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ